Koutruk eteki mastermind oiriba MLA leptaugi mari makhong takpa ngamba mida lupa lakh ama pigani. Bharat Hindu Mahasena Chief Secretariat Delhi dagi thalrokpa cherol amagi matungina September amada Koutruk incident amada kuki khulai paibasingna mitei khunjasing attack tokhiba thodok adugi mastermind Teknopal SCG MLA leptau haukipne. Mahaki mari makhong khangba takpa ngamba mida Bharat Hindu Mahasena Delhi na lupa lakh ama pigani. Cherol asina makha taribadi Numitare ni Paugi Manung the Leptau Hawkim the Bharat Hindu Mahasena Northeast Headquarters Silong the Changjar Kadabani Haina Bharat Hindu Mahasenagi MOB Army Signal Headquarters Delhi na Kangalakle Loina Namaru in a sing the lady of Hindu temple sing sin cookie narco terrorist in the RDX bomb the Tugai Kiva Kudimak Tha Ama Paugi Manung the cookie MLA Tara Amadi Cookie La Lobo sing the Sagat Kadabani Maruina Kabule Kagi Sip Mandir Adusu Pazana Saraga Hindu sing the Sinagadabane. Natragadi Cookie MLA Taragi Matakta Logi Matungina toning the Patok Tolakane. Manipur the Ladiba Manipur Mitei Amadi sing the Ladiba Naga Isil now sing the Awaba Asidasu NSN IM Amadi NSN Kena Angama Mateng Karadang Oerga Supang Wipam Toe. Masida Senapati Kangpopi Surtanpur More Amadi Jiribam the Ladiba Nan Manipuri sing Kodimang Nasu Manipuri singi Mating Pangadabane. Imphal City ki akoibada lairiba Marwari, Bihari, Rajasthani, Punjabi, Gujarati, Marathi, Assamese, Tamil khudingmak nasu Manipur kan mada mateng pangbiu haire. Mayam punamukpu amuka na taram nokjari tongan ma social media dagi lokachaba ipau khara thamjage ahanbada iramdam ipau page dagi asumna update tarokle. Senjam chirangda yengchinbagi khongchatta nongmai makhol tabdagi CM lambi dagi hankhre. Makha tarakpa update ta kanglei future ko page amadagi asum update tarokli kuki khulai paiba singna drone sizinaduna attack chatharak liba mafam singda lengak na signal jammer thamnaba thawrang tawre hari makha tarakpada Manipur 360 page tagi asum update tarokli kuki militant singna drone attack chatharak pasi mapalam gi khut yawi haina Republic TV gi editor in chief Arnam Goswami na phongdorok lakpabu ITLF Kangbun Yaning the Fondorokli. Makatarak Pasidi Kanglapau Poksigi, editorial column de Gilokotcherke. Them no Wigi Matam Hele. Illegal migrants in Kuki Jo narco terrorists in the Manipuri upon Masaktam to Gainava Landarak Livasi Loikam Naidava Lal Oibedaging a seat Hataratrong Mapung Pare. Kuki terrorists in the Satariva Lala Simakogi Aning Bapam Basing, Drug Lalonba Popi Tava Amadi Anova Kol Sing Sangat Pating Badagi Penda Badi Tolk by Irangi. Makoina Myoiba Kunagi Mayok the Satariba Tabak Sing Adu Aranmani, Tokum Tokti Haina Wakal Tarak Nava, Matung the Tokja Kini Haina Lobadagi, Miam Toina Lumna Longna Kide. Adubu Hogsiti Lalasi, Manipuri upon Basaktam Tugairga, Makoyi Oiba Leba, Jalengam Chengwani Amuhai, Amuk Union Territory, Amukna Separate Administration, Hibana Singba Palempam Kang the Tawonda, Prup Asigi Yellow Missing Mite Sing Matakta. Paktak na mihat genocide chatharak liba si matang da central government amadi state lenga na ka henba amadi lamhen tu henba illegal migrant kuki terrorist sing wari sananaga warashin purkani hairiba si matam hele terrorist sing asina aphaba makhalgi langi khusu kholai sinaduna genocide chathabagi hendoktuna lebak amagi marakta chathaba lal maungda drone sinaduna nongtaktagi bomb thadaduna micham yam hatpagi thabak chatharak liba si state ki law and order khakta singnaba thodong natre thong asi national security da zauna singnabagi machatni phibam asi yoroba phawba India government amadi state government them nogduna wari sanaraga warashin purkani haiduna khongrai niktuna leibagi matam natre lal di lal na pakhum piba mathautai afaba makhalgi lalgi khulai amadi drone gi bomb thadaduna genocide chatharak liba asida wari sanaraga warashin purkani haibasidi karma phibam da purakadori bano makhoi demand piraga yanaba purakadoribra haibadu miyamda khanganpham thoi foreigner kuki terrorist na drone attack chatharak liba asigi makhata ba attack ta phaba asanba makhalgi missile mapangal kanba bomb amadi chemical warfare phawba chathaduna genocide chathaba yabagi jingnaba leitaba nate maramdi terrorist sing asim apunbagi saktam tugainaba miramdagi changlapa oibana makhoigi mafamda lamdam asi miyam nungsiba pokte Makoigi Aningba Masung Apamba Pangdaba Honaduna Makal Makakiagi crime sing Chathaba Hibisi Makoigi Tokum Tokpa Tangai Padraba Matoni Haina Lobo Honasani Terrorist Singi Mapamda Law Late Makoigi Law di Miamgi Lantum Yakai Tingai Duna Mangan Tanghanba Amadi Muibagi Tawai Manganba Makoina Matau Wibadi Malengi
लेबाकसिंग टेररिज्म की मायुक्त लेपलीबने वार क्राइम चथरीब टेररिस्टिंग फारगा ट्रायल चथदुना एजुकेटिव तौबगी थौदोक क्या लेख्रे अदुबु कुकी टेररिस्टिंग लेबाक थुगाइनब वार क्राइम चथरीब असिगी मतंगदा अचुंब वाइल चथबिना लेतबदगी लोइखम नाइदब लालगी अवाब मियामना मायोंगनरी लेबाक असिगी मयालमदा लेंगाकलोनगी चुकली पाइरिब लुचिंगबसिंगना स्टेट की लेंगाकलोन अमदी मितै मियामदा येंगलिबा अमसुंग खलिबा वखल करिनो लालगी मैसा नंगलब स्टेट असि लेबाक असिगी मियाम ओइना लौब ngamdrabara haina wahang lerakliba asi pakhum kanana pigadauribano furupu nungsijaba athauba mapari mamam loisingna apunbagi saktam singnarakliba terrorist sing lal ngakpagi tawdang loriba singbu lengakna victim ohenaba thawrang lokotpa amadi pharaga kaisum changda war prisoner oina thambagi thabak chatharaklikiba asina lamdam asigi apunba saktam ngakpa ngamdabagi phibam ama oekliba si laibak thibani illegal migrant terrorist singna lengakna laksinaba honnabasu laitaba aduga maraibak nungsiba unbagi saktam ngakliba athauba singbu law and order thugaibani haibagi maral pisinbagi thawang chathaba aduga landarakliba singbuna yoktuna crime sing chathan batarabadi madu apunbagi saktam thugainaba landarakliba kuki terrorist singi demand da sagotpa gumbani apunbagi saktam kaiba yaro haibagi kholawda lal ngakpagi thawdang lauriba मियामना लांथेंगनबगी फिरेप लौरकप थोलगबदी मदुदगी थोलकप फल थौदांग इंडिया अमसुंग मणिपुर लेंगांग लोफम थोई।